Lamdam asida leiriba school, college amadi university sing leingakna suti thadokhiba asina Maheiroi Singda Achouba Cheitheng ama Pire haina Federal Students Organization Kangleipak FESOK ke Publicity Secretary T Sadananda na thadorakpa cherol amana phongdorakli cherol asina hai Lamdam asigi Yaitong kamdong ba singgi macha masu singdi Manipuri wangmada mahai masing tamhanbana Cheitheng asi makhoida phanglamdaba yai adubu Maheiroi sing suti thadokpa asina Lamdam asida mahai masing tamliba Maheiroi singdadi achouba khudong chadaba ama mayoknare malemgi oina lan tawringai manungda fawba leibak adugi Maheiroi sing mahai tamba lephande maram aduna lan loiraba matungda kangkhong chaiba leibak ama khak oide Laibak thibadi Lamdam asida hojik thokliba irang asina Maheiroi Singda piriba Cheitheng asina Lamdam asi tungda kari oirakadagi haibasi achouba wahang ama oiri Manipura irang hek thokpaga internet service thinjinba amade Maheiroi sing suti thadokpa asina lan asigi waroshin purakpa ngamgadaba natte Maheiroi khunaina phangliba Cheitheng asi henman khibana arempa ama khangdoknaba FESOK ki luching makhada Lamdam asigi Maheiroi singna tongan ba thabak thoram kaya pangthoknaba semsa baloi hairi nakal amaromda HSLC examination pangthokadawraba matam asi phawba bosem gi chairman gi from mensindana leiri examination controller amasung secretary gi from su in charge na puduna leibana mathong khanghandre maram aduna education minister na numit mangani gi manungda hiram asida meeting changbiyu cherol asi taraina loduna thabak to onthokta tarabade makhal makha kaya gi thabak thoram sing pangthoklaga ni haina su cherol asina makha tari